Marfu tara taret suba poram numit poram de thoram pangthokkhibagi paodam. Apunba poramlen marup Asamna silangduna ngasi Marski nongshing taramathoi thangja numitta marfu tara taret suba poram numit poram de nongma chupna chinglemna pangthokhare. Ayukki pung 8 tabada poram thongamba nongthonbam Indra Kumarna Phiral chingkhatlaba matungda leikhidraba ojasing poramchasingi mafamda haurambam Gopalna lusingduna leisu katpagi thauram pangthokhi. Ayuk pung tara tarakpada poram thongambana president gi famda leitrengviduna afongma mifam pangthokhi. Mifamda APM bu haudokpiramba amasung lamjingbiramba oja leikhidraba usam tonogi mapok humbutara taret suba thauram asiga mari lainana oja mahaki amadi poramchasing athokpam babanu nongthonbam mangol haurambam giridhari moirangthem moina thangjam jamini lai khuram ningthaubi kaithelakpam gonindro khoirom mukta RK Sano asina chingbagi punsiwari nainaduna ningsingjakhi. Mathangda APM Larembi channel gi sairengisi aibathisi tangkak nifu manga subagi maikhum hangdoi. Mifam asida APM Larembi channel gi editor Nongthombam Kamal Imal Kaithel Larembi gi secretary Wangkhaimayum Chandrakiti Pukramam Kamini Usam Kunjo Bihari Taurem Churamani Haurambam Gopal Taurem Samkisorna Wafong Bikhi. Matang asida marfu tara taret suba poram numit poram de pangthokkhibagi paodam pathokchaba loijari. Paodam asibu ibirakpa Taurem Samkisor General Secretary apunba poramlen marup paodam asibu pathokchariba Nongthonbam Kamal APM Larembi channel gi editor.